Kurai ahongai thangjam lekai da laiba Eastern Education Club na senduna club ashina konba mafam da laiba mahiroi shingi marakta HSLC amashong HSE examination da singtha ningai oina pass tawrakraba mahiroi shing okpa amade pukning thokatpagi thoram ama pangthokre club asige shanglenda pangthokiba thoram aduda wangkai asige MLA thangjam Arun Kumar, AC Ashige Hanage MLA Okram Henry, EEC gi Senior Advisor, Yumkam Chauba Ward Number 23 gi Councillor Laushangbam Romola Amade, Social Scientist Dr. Denabel Laishram na Maru Ebamitung Lensing Oina Sharukya K, Toramaduga Marilena MLA Thangjam Arun Kumar na Hai, Mahiroi Shingna Matam ngakna chatpagi hainabi thamgadabane mama mapagi oibasing na show matam ngakna chatpagi hainabi sing ase lehengadaba tambigadabane matamgi mamal khangna chatpagi hainabi ase aikoina Japanese sing dagi tambayai Japanese sing di matam dagi hena tangbalaiti haina launei afaba matau ase aikoina shu tambagi tangai fadabalai haina su mahakna haiki Nakoise lakadru butung yubire ngakani noise yubire loibdina nokoi ki wakal se kai no harkanda classroom da aduga like ta ekoi no exam da kidang pass wang to ba adu exam da scoring to ba adu katana education natte nogi to yam no wadi nogi to 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 dang yam na ni ekoi yam ekoi no hoise ekoi dream big hadi mang jam manglang jam kyang no mang no da ka le punchi da mi woi ga haita ga di struggle to da ni hard work to da ni self determination Tawaguni adugi matungina iku kanna honarakan da purpose citizen padi maroi badi ekoi purpose citizen amo oi badi laika mahidaga ekoi citizen amo oi ngamdragadi thabaga chobuma oi tawraga tobo profession amo pairaga karibula politician amo oi gasu ekoi na abo tawag tobo ngamdragadi mudu oi bagi kana honaiti politician oi gara abo profession oi gara doctor oi gara engineer oi gara IS officer oi gara high profession success oi gara gasu ma se abo citizen amo oi ga society is a papa society is a kind of a top of the citizen I know account of